Mathai thaina Ningthau Maharani Rajkumari kayana khulingduna palingaigi yamna liraba matam amani. Magi khul khudingmak Rajkumar natraga Rajkumarina Ningthau Maharani oiduna palammi. Ningthau pandaba khul amata leiramde khul khudimak loina ningthau palami. Khul ama leirammi mafam khuding leitana yomduna leiba khul ama. Khul asida lei makhal sun haurammi. Hairang lairang singdagi saithorakpa nungsiraba hainam leinamna khul aduda pumsai saithokduna yamna nungsiba yamna inglaba khul amasu oirammi. Hairang lairang tana pik thanba khul asi leisabi nupi amana Rajkumari oiduna palammi. Khul asida paliba Rajkumari adu masak matau yamna phajarami aduga mamisu yamna yamlami. Rajkumari gi manai nupi amasu leirami. Larabi manai nupi dusu masak matau yamna phajarami. Khul asigi Rajkumari gi mamingdi yaibi leima haina kaurami aduga magi manai nupi adugi mamingna Sanathembi haina kaurami. Sanathembi si yaibi leima ga dumak punduna leiba manai nupi amani. Rajkumari yaibi leima mamik yambada natana ahenbasu yamna pamlami. Magi leijaba kharaduna penthoksaramde. Urubu khudingmak loina pamlami. Masada penthoksaba haibdu leiramde. Angan bayuki matamni Sanathembi makhuda polang ama paiduna magi kadagi tholaktuna mama sanaregi manakta changaktuna ima ai leising hekpa chaluge ngasidi imungi thabak loisilingaida matamsu mayama thingdokre. Sanathembi gi mama sanareina imagi bema ngasidi matamsu thenglabani na chaluranu horen nang konungda chatpado thenglani konungda matam san yaujabadi Rajkumari gi serak soidana phangani ko. Ima Jarai pi sanaba nangso mata leite leisingdubu yonduna leigadoribani pi saduna pi yondrabadi imaicha karamne hingane. Sanathembi konungda Rajkumari yaibi leimagi manai oidu leirabasu yaibi leimana sanalupa paisa phajana pibiramde. Phare chaluro adu ngasidi yamnagi hekluranu ko. Hoima nahan makhaidi polang thani hekpani adubu ngasidi polang tangkhai mukta oini heklage. Hoi nganta nalo imana saka loina loirabani. Hoi ma Sanathembi polang adu paiduna mayumdagi thoraklami. Sanathembi masak matau phajabana natana yamna phaba ingtapa mamagi awabada mateng yamna pangba aphaba nupi macha ama oirami. Sanathembi makhogi khulgi uwana yamna hoba haile yamna hoba mafam aduda laktuna manam yamna nushiba yamna phajaba lei khanduna Sanathembi hek pauraklami. Asumna leidu asum hektuna lakpana uwa yamna hobu maraktuda langmacha amana ujek ani hum makhong pandun leiribadu uraduna Sanathembi lang adugi manakta changsilaklami pakhatjana. Masidi useknina karamba minungsi khangdaba mina usek asibu asumna tawbiribano onthona su minungsi khangkidredako taibu mayoibasingse. Mikup aduda Sanathembi na leiriba manak aduda masak matau yamna phajaba nupa ama sagon thaudun laklami. Nupa adu sagondagi kumtharaktuna Sanathembi gi manakta changsilaklami aduga Sanathembi da yamuna yinglaklami. Lakliba masak matau phajaba nupa adu atei kana sunate thangnaba khulda leiriba Ningthau Purelni. Adubu Sanathembi nadi lakliba nupa asi Ningthau ni haiba khanglamde. Sanathembi Purelbu ahanbe uzaba mikupta yamna nungsijakhirami mikupkani kawmakhai yengjakhirami. Ningthau Purelgi singlemleba masak matau saung sabanda ubada Ningthau Purelsu chap manai Sanathembi bu ahanbu uzaba mikupta yamna nungsikhirami pamjakhirami. Ningthau Purel thamoi nungda tapna sonjai onthoknasu ingna phajakreda kanagi masabu oirigaba sida horiba phajarba leirangsinga changdamnabada leirangsingsidi ikaiduna dumak lotkigani nuja oibimagi chenglau saktam ubada. Ningthau Puren Sanathembi da onsinduna hanglaklami khonjel thokna sakhelabi nusa mafam asida naitom kari tawramlibano hairang leirang khara asum hekjarambani nuja nangi mingdi kari kaubagi. Sanathembi kaujai ibungdi mafamsida kari tawba lakpibano aina usek chaning haiduna ngarang mafam asida lang thaklambani hauzik langna thuribu usek singase lawbu lakpani nuja oibi. Solabu usek masasida karigi
ꯑꯁꯨꯝꯅ ꯇꯧꯕꯤꯔꯤꯕꯅꯣ? ꯑꯩꯈꯣꯏꯅ ꯀꯜꯂꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯐꯥꯗꯨꯅ ꯆꯥꯕꯗꯤ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏ ꯄꯥꯞ ꯄꯨꯗꯅ ꯇꯣꯛꯑꯣꯏ꯫ ꯀꯔꯤ ꯍꯥꯏꯕ? ꯄꯥꯞ ꯄꯨꯒꯅꯤ ꯍꯥꯏꯕ? ꯁꯅꯥꯊꯦꯝꯕꯤ ꯌꯥꯝ ꯏꯪꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯈꯣꯏꯒꯨꯝꯅ ꯎꯆꯦꯛ ꯃꯈꯣꯏꯁꯨ ꯁꯤꯕ ꯀꯤꯔꯤꯕꯅꯤ, ꯃꯃꯥ ꯃꯆꯥ ꯃꯆꯤꯟ ꯃꯅꯥꯎ ꯂꯣꯏꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯨꯝꯅ ꯃꯈꯣꯏꯁꯨ ꯆꯩꯅꯥ ꯐꯪꯂꯤꯕꯅꯤ, ꯃꯃꯥ ꯀꯥꯏꯅꯕ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯐꯥꯎꯔꯤꯕꯅꯤ, ꯃꯈꯣꯏꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯔꯤꯕꯅꯤ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯜ ꯊꯃꯣꯏ ꯄꯦꯟꯅ ꯃꯃꯣꯟ ꯇꯧꯏ ꯁꯅꯥꯊꯦꯝꯕꯤꯒꯤ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ꯫ ꯁꯅꯥꯊꯦꯝꯕꯤ, ꯉꯁꯤꯗꯒꯤ ꯑꯩꯍꯥꯛ ꯎꯆꯦꯛꯁꯤꯡꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯌꯥꯇꯣꯟ ꯇꯪꯈ꯭ꯔꯔꯣꯏ꯫ ꯋꯥꯗꯣ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯄꯨꯔꯦꯜ ꯃꯈꯨꯠꯃꯛꯅ ꯎꯆꯦꯛꯁꯤꯡ ꯑꯗꯨꯕꯨ ꯂꯥꯡꯗꯒꯤ ꯊꯥꯗꯣꯛꯈꯤꯔꯝꯃꯤ, ꯃꯥꯂꯪꯊꯛꯇ ꯋꯥꯡꯅ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯜꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯅꯥꯊꯦꯝꯕꯤ ꯊꯃꯣꯏ ꯄꯦꯟꯖꯔꯗꯨꯅ ꯌꯥꯝꯅ ꯏꯪꯅ ꯃꯃꯣꯟ ꯅꯣꯛꯆꯔꯝꯃꯤ꯫ ꯁꯅꯥꯊꯦꯝꯕꯤꯒꯤ ꯃꯤꯅꯣꯛ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯄꯨꯔꯦꯜꯗꯨ ꯑꯃꯨꯛ ꯍꯦꯟꯅ ꯉꯥꯎꯖꯈꯤꯔꯝꯃꯤ ꯁꯅꯥꯊꯦꯝꯕꯤꯕꯨ꯫ ꯑꯗꯨꯗꯤ ꯏꯕꯨꯡ, ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯋꯥꯗꯣ ꯍꯥꯏꯔꯝꯗꯨꯅ ꯁꯅꯥꯊꯦꯝꯕꯤ ꯃꯥꯒꯤ ꯄꯣꯂꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯜ ꯃꯁꯤ ꯂꯦꯡꯗ ꯁꯅꯥꯊꯦꯝꯕꯤꯅ ꯆꯦꯟꯈꯤꯕ ꯃꯥꯏꯀꯩꯗꯨꯗ ꯃꯃꯣꯟ ꯅꯣꯛꯅ ꯌꯦꯡꯖꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯁꯣꯝꯗ ꯁꯅꯥꯊꯦꯝꯕꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯄꯒ ꯂꯩꯁꯤꯡꯗꯨ ꯌꯥꯝꯅ ꯐꯖꯅ ꯅꯥꯆꯣꯝ ꯁꯦꯝꯂꯝꯃꯤ, ꯑꯗꯨꯒ ꯅꯥꯆꯣꯝ ꯐꯖꯕ ꯃꯈꯟꯗꯨꯅ ꯃꯥꯒꯤ ꯅꯥꯞꯄꯗ ꯆꯤꯟꯁꯤꯜꯂꯝꯃꯤ꯫ ꯁꯅꯥꯊꯦꯝꯕꯤ ꯃꯥꯒꯤ ꯂꯩꯁꯤꯡ ꯑꯗꯨ ꯁꯦꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯃꯥꯅ ꯊꯣꯡꯕ ꯆꯥꯛ ꯈꯔ ꯆꯥꯔꯕ ꯃꯇꯨꯡꯗ ꯂꯩꯁꯤꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯃꯥꯒꯤ ꯅꯥꯆꯣꯝ ꯁꯦꯝꯂꯝꯕ ꯂꯩꯁꯤꯡ ꯑꯗꯨꯁꯨ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯃꯤꯅ ꯂꯩꯅꯈꯤꯔꯝꯃꯤ ꯂꯣꯏꯅ꯫ ꯁꯅꯥꯊꯦꯝꯕꯤ ꯅꯥꯆꯣꯝ ꯁꯦꯝꯕ ꯌꯥꯝꯅ ꯍꯩꯔꯝꯃꯤ꯫ ꯃꯥꯅ ꯁꯦꯝꯕ ꯅꯥꯆꯣꯝꯁꯨ ꯃꯤꯅ ꯌꯥꯝꯅ ꯄꯥꯝꯅꯔꯝꯃꯤ꯫ ꯂꯩꯗ ꯂꯣꯏꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯁꯅꯥꯊꯦꯝꯕꯤꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯂꯥꯛꯄꯗꯨ ꯃꯇꯝ ꯈꯖꯤꯛ ꯊꯦꯡꯂꯝꯃꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯊꯦꯡꯅ ꯂꯥꯛꯄꯗ ꯔꯥꯖꯀꯨꯃꯥꯔꯤ ꯌꯥꯏꯕꯤ ꯂꯩꯃꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯁꯅꯥꯊꯦꯝꯕꯤ, ꯉꯁꯤ ꯑꯩ ꯊꯕꯛ ꯆꯠꯀꯗꯕ ꯂꯩ ꯈꯪꯅ ꯈꯪꯅ ꯅꯪꯅ ꯊꯦꯡꯅ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ? ꯃꯆꯥ ꯏꯕꯦꯝꯃ, ꯉꯁꯤꯒꯤꯗꯤ ꯅꯅꯥꯏꯕꯨ ꯉꯥꯛꯄꯤꯌꯨ, ꯑꯩ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯁꯣꯏꯗꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤꯔꯕꯅꯤ, ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯪꯅ ꯉꯁꯤꯒꯨꯝꯅ ꯇꯧꯔꯛꯂꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯍꯜꯂꯣꯏꯗꯕꯗꯤ ꯈꯪꯉꯨ꯫ ꯁꯅꯥꯊꯦꯝꯕꯤꯗꯤ ꯀꯩꯁꯨ ꯍꯥꯏꯖꯕ ꯉꯝꯖꯗ ꯇꯨꯃꯤꯟ ꯂꯨꯞꯊꯗꯨꯅ ꯂꯩꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯌꯥꯏꯕꯤ ꯂꯩꯃꯒ ꯅꯨꯡꯁꯤꯅꯖꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃꯒ ꯂꯩꯀꯣꯜꯗ ꯎꯅꯕ ꯆꯠꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯌꯥꯏꯕꯤ ꯂꯩꯃꯁꯤ ꯑꯍꯦꯟꯕ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯑꯍꯦꯟꯕ ꯑꯃ ꯍꯦꯛ ꯂꯥꯛꯄꯒ ꯃꯥꯅ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯔꯥꯖꯀꯨꯃꯥꯔꯕꯨ ꯍꯦꯛꯇ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯄ ꯅꯨꯄꯤ ꯑꯃꯈꯛꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯌꯥꯏꯕꯤ ꯂꯩꯃꯒꯤ ꯃꯃꯥꯁꯨ ꯌꯥꯏꯕꯤ ꯂꯩꯃꯒ ꯁꯥꯖꯠ ꯂꯤꯆꯠ ꯆꯞ ꯃꯥꯟꯅꯔꯝꯃꯤ, ꯑꯍꯦꯟꯕꯗ ꯄꯥꯝꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯌꯥꯏꯕꯤ ꯂꯩꯃꯒꯤ ꯃꯃꯥꯗꯣ ꯃꯆꯥꯅꯨꯄꯤ ꯌꯥꯏꯕꯤ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ, "ꯏꯃꯥꯒꯤ ꯌꯥꯏꯕꯤ ꯂꯩꯃ, ꯉꯁꯤꯗꯤ ꯏꯆꯥꯗ ꯋꯥ ꯑꯝꯇ ꯏꯃꯥꯅ ꯍꯥꯏꯒꯦ." "ꯀꯩ ꯋꯥꯅꯣ ꯏꯃꯥ, ꯍꯥꯏꯌꯣ." "ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡꯁꯤꯗ ꯏꯆꯥꯕꯨ ꯌꯦꯡꯕ ꯅꯤꯡꯊꯧ ꯄꯨꯔꯦꯜ ꯀꯧꯕ ꯑꯃ ꯂꯥꯛꯀꯅꯤ." "ꯅꯤꯡꯊꯧ ꯄꯨꯔꯦꯜ ꯍꯥꯏꯕ ꯏꯃꯥ? ꯃꯥꯕꯨ ꯑꯩꯅ ꯈꯪꯅꯔꯤꯕ ꯅꯤꯡꯊꯧꯁꯤꯡꯗꯒꯤ ꯀꯔꯤ ꯍꯦꯟꯕꯒꯦ?" "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯈꯖꯤꯛꯇꯒ ꯅꯠꯇꯦ, ꯌꯥꯝꯅ ꯍꯦꯜꯂꯤ꯫ ꯂꯩꯔꯤꯕ ꯃꯁꯛ ꯈꯪꯅꯔꯕ ꯈꯨꯜ ꯀꯌꯥꯗꯒꯤꯅꯦ ꯃꯔꯟ ꯃꯊꯨꯝ ꯂꯩꯕ, ꯁꯅꯥ ꯂꯨꯄꯥ ꯌꯥꯝꯅ ꯂꯩꯕ, ꯃꯔꯟ ꯃꯊꯨꯝꯗ ꯅꯠꯇꯅꯅꯦ ꯃꯁꯛ ꯃꯇꯧꯗꯁꯨ ꯌꯥꯝꯅ ꯐꯖꯕ ꯅꯤꯡꯊꯧ ꯑꯃꯈꯛꯅꯤ꯫ ꯅꯤꯡꯊꯧꯗꯨ ꯎꯕꯗ ꯏꯆꯥꯅ ꯁꯣꯏꯗꯅ ꯄꯥꯝꯖꯒꯅꯤ ꯍꯥꯏꯕ ꯏꯃꯥꯅ ꯈꯪꯏ." ꯌꯥꯏꯕꯤ ꯂꯩꯃ ꯌꯥꯝ ꯍꯔꯥꯎꯅ, "ꯏꯃꯥ, ꯑꯗꯨꯗꯤ ꯅꯆꯥꯒꯤ ꯂꯥꯏꯕꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯅꯤ." "ꯑꯗꯨꯕꯨ ꯏꯕꯦꯝꯃ, ꯂꯥꯛꯀꯗꯧꯔꯤꯕ ꯅꯤꯡꯊꯧ ꯑꯗꯣ ꯑꯆꯝꯕ ꯅꯤꯡꯊꯧ ꯅꯠꯇꯦ꯫ ꯍꯣꯔꯦꯟ ꯏꯆꯥꯒ ꯅꯕꯥꯅꯤ ꯎꯟꯅꯕ ꯃꯇꯝꯗ ꯅꯤꯡꯊꯧꯗꯨꯒꯤ ꯊꯃꯣꯏ ꯁꯨꯃꯠꯅꯅꯕ ꯏꯆꯥꯅ ꯇꯧꯒꯗꯕꯅꯤꯀꯣ." "ꯍꯣꯏ ꯏꯃꯥ, ꯅꯆꯥ ꯁꯣꯏꯗꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯊꯃꯣꯏ ꯁꯨꯝꯍꯠꯅꯕ ꯍꯣꯠꯅꯖꯒꯦ." ꯌꯥꯏꯕꯤ ꯂꯩꯃꯒꯤ ꯃꯃꯥꯁꯨ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯑꯃꯨꯛ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯊꯣꯛꯈ꯭ꯔꯕꯗ ꯌꯥꯏꯕꯤ ꯂꯩꯃ ꯁꯅꯥꯊꯦꯝꯕꯤꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ "ꯁꯅꯥꯊꯦꯝꯕꯤ, ꯍꯣ ꯁꯅꯥꯊꯦꯝꯕꯤ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ?" ꯁꯅꯥꯊꯦꯝꯕꯤ ꯆꯪꯉꯛꯇꯨꯅ, "ꯃꯆꯥ ꯏꯕꯦꯝꯃ, ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ?" "ꯁꯅꯥꯊꯦꯝꯕꯤ, ꯍꯣꯔꯦꯟ ꯑꯩꯕꯨ ꯎꯅꯕ ꯅꯤꯡꯊꯧ ꯄꯨꯔꯦꯜ ꯀꯧꯕ ꯑꯃ ꯂꯥꯛꯀꯅꯤ꯫ ꯃꯥꯕꯨ ꯍꯣꯔꯦꯟ ꯎꯅꯕ ꯊꯣꯛꯄꯗ ꯅꯪꯅ ꯑꯩꯕꯨ ꯅꯤꯡꯊꯤꯖꯅ ꯀꯦꯒꯗꯕꯅꯤꯀꯣ." "ꯍꯣꯏ ꯃꯆꯥ ꯏꯕꯦꯝꯃ." ꯁꯅꯥꯊꯦꯝꯕꯤ ꯃꯤꯕꯨ ꯀꯦꯕꯤꯕ ꯌꯥꯝꯅ ꯍꯩꯔꯝꯃꯤ, ꯃꯗꯨꯅꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯌꯥꯏꯕꯤ ꯂꯩꯃꯅ ꯁꯅꯥꯊꯦꯝꯕꯤꯒꯤ ꯃꯐꯝꯗ ꯀꯦꯅꯕ ꯍꯥꯏꯔꯤꯕꯁꯤ꯫ ꯌꯥꯏꯕꯤ ꯂꯩꯃ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯁꯅꯥꯊꯦꯝꯕꯤ ꯃꯁꯤꯅ ꯇꯞꯅ ꯁꯣꯟꯖꯩ, "ꯍꯟꯗꯛꯅ ꯑꯃꯨꯛ
ꯀꯔꯝꯕ ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯆꯥꯏꯕꯦꯝꯃꯒ ꯈꯪꯅꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯁꯤꯡꯁꯦ꯫ ꯃꯇꯥꯡꯗꯨꯗ ꯁꯅꯥꯊꯦꯝꯕꯤ ꯃꯥꯒ ꯅꯣꯡꯃ ꯂꯩ ꯍꯦꯛꯄꯗ ꯊꯦꯡꯅꯈꯤꯕ ꯅꯤꯡꯊꯧ ꯄꯨꯔꯦꯜꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯣꯃꯣꯟ ꯅꯣꯛꯅ "ꯄꯥꯈꯪ ꯑꯣꯏꯕ ꯅꯪꯒꯤ ꯃꯤꯡꯁꯨ ꯑꯩꯗꯤ ꯍꯪꯖꯍꯧꯗꯦ, ꯏꯀꯥꯏꯊꯤꯕꯤ ꯅꯨꯖꯥ ꯑꯣꯏꯕꯅ ꯅꯨꯃꯤꯠꯇꯨꯗ ꯊꯦꯡꯅꯈꯤꯕꯗꯨꯅ ꯅꯪ ꯑꯩꯒꯤ ꯑꯔꯣꯏꯕ ꯊꯦꯡꯅꯕ ꯑꯣꯏꯈ꯭ꯔꯕ꯭ꯔꯥ? ꯅꯨꯖꯥ ꯑꯣꯏꯕꯤ ꯑꯩꯗꯤ ꯄꯥꯈꯪ ꯅꯪꯕꯨ ꯎꯅꯤꯡꯕꯅ ꯑꯍꯤꯡ ꯇꯨꯝꯊꯕ ꯉꯝꯗ꯭ꯔꯕꯅꯤ"꯫ ꯉꯁꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯅꯤꯡꯊꯧ ꯄꯨꯔꯦꯜꯅ ꯍꯥꯏꯕ ꯁꯅꯥꯊꯦꯝꯕꯤꯗꯤ ꯈꯪꯖꯔꯝꯗꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯄꯨꯔꯦꯜꯗꯨ ꯇꯜꯂꯕꯁꯨ ꯇꯟꯅ ꯃꯃꯥꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯌꯥꯏꯕꯤ ꯂꯩꯃ ꯍꯣꯏꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯃꯥꯒꯤ ꯃꯅꯥꯏ ꯑꯃꯒ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯜ ꯍꯣꯏꯗꯨ ꯀꯣꯅꯨꯡ ꯌꯧꯔꯛꯇꯨꯅ ꯌꯥꯏꯕꯤ ꯂꯩꯃ ꯍꯣꯏꯒꯤ ꯂꯩꯀꯣꯜ ꯂꯩꯕꯗꯨꯗ ꯌꯥꯏꯕꯤ ꯂꯩꯃꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯃꯍꯥꯛ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯌꯥꯏꯕꯤ ꯂꯩꯃꯁꯨ ꯁꯅꯥꯊꯦꯝꯕꯤꯅ ꯐꯖꯅ ꯀꯦꯕꯤꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯄꯨꯔꯦꯜ ꯂꯩꯔꯤꯕ ꯂꯩꯀꯣꯜ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯥꯛꯂꯝꯃꯤ꯫ ꯁꯅꯥꯊꯦꯝꯕꯤ ꯌꯧꯔꯛꯂꯝꯗꯦ꯫ ꯌꯥꯏꯕꯤ ꯂꯩꯃ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯅꯤꯡꯊꯧ ꯄꯨꯔꯦꯜ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯗꯨꯅ "ꯀꯔꯤ ꯈꯨꯐꯖꯅꯣ ꯁꯤꯗꯤ? ꯃꯁꯤꯗꯤ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯊꯃꯣꯏ ꯑꯁꯦ ꯁꯨꯝꯍꯠꯇꯕ ꯌꯥꯗꯦ, ꯅꯤꯡꯊꯧ ꯑꯁꯤ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ"꯫ ꯅꯤꯡꯊꯧ ꯄꯨꯔꯦꯜꯅꯁꯨ ꯌꯥꯏꯕꯤ ꯂꯩꯃ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯄꯨꯔꯦꯜ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯀꯔꯤꯝꯇ ꯐꯥꯎꯔꯝꯗꯦ꯫ ꯌꯥꯏꯕꯤ ꯂꯩꯃꯅ "ꯏꯅꯤꯡꯊꯧꯅ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯕꯤꯔꯛꯄꯗꯤ ꯀꯔꯤꯅ ꯁꯦꯕꯥ ꯇꯧꯖꯒꯅꯤ? ꯔꯥꯖꯀꯨꯃꯥꯔꯤ, ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯁꯨ ꯌꯥꯔꯦ, ꯑꯗꯨꯕꯨ ꯑꯩꯍꯥꯛ ꯏꯁꯤꯡ ꯈꯤꯇꯪꯗꯤ ꯊꯛꯆꯒꯦ"꯫ ꯌꯥꯏꯕꯤ ꯂꯩꯃ ꯅꯧꯐꯦꯠ ꯇꯧꯅ "ꯍꯣꯏ ꯏꯅꯤꯡꯊꯧ, ꯑꯩ ꯏꯅꯤꯡꯊꯧꯒꯤꯗꯃꯛꯇ ꯏꯁꯤꯡ ꯑꯍꯥꯎꯕ ꯄꯨꯊꯣꯛꯆꯍꯜꯂꯒꯦ"꯫ ꯌꯥꯏꯕꯤ ꯂꯩꯃ ꯂꯩꯀꯣꯜ ꯑꯗꯨꯗ ꯂꯩꯔꯝꯕ ꯂꯥꯟꯃꯤ ꯑꯃꯗ ꯏꯁꯤꯡ ꯄꯨꯔꯛꯅꯕ ꯄꯥꯎ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯁꯅꯥꯊꯦꯝꯕꯤ ꯃꯈꯨꯗ ꯏꯁꯤꯡ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯜ ꯁꯅꯥꯊꯦꯝꯕꯤꯅ ꯏꯁꯤꯡ ꯄꯨꯗꯨꯅ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯄꯨꯡꯉ ꯉꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯔꯥꯎꯖꯔꯝꯃꯤ ꯁꯅꯥꯊꯦꯝꯕꯤꯕꯨ ꯎꯖꯕꯗ꯫ ꯁꯅꯥꯊꯦꯝꯕꯤꯅꯁꯨ ꯅꯤꯡꯊꯧ ꯄꯨꯔꯦꯜꯕꯨ ꯎꯖꯕ ꯃꯤꯀꯨꯞꯇ ꯉꯛꯇꯨꯅ ꯈꯪꯍꯧꯗꯅ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯏꯁꯤꯡ ꯑꯗꯨ ꯂꯩꯃꯥꯏꯊꯛꯇ ꯊꯥꯗꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯌꯥꯏꯕꯤ ꯂꯩꯃ ꯌꯥꯝ ꯁꯥꯎꯅꯤꯡꯂꯝꯃꯤ, ꯅꯤꯡꯊꯧ ꯄꯨꯔꯦꯜꯒꯤ ꯃꯃꯥꯡꯗꯁꯨ ꯏꯀꯥꯏꯖꯔꯝꯃꯤ꯫ ꯌꯥꯏꯕꯤ ꯂꯩꯃ ꯁꯥꯎꯅ ꯁꯅꯥꯊꯦꯝꯕꯤꯒꯤ ꯃꯃꯥꯏꯗ ꯈꯨꯕꯥꯛꯅ ꯀꯟꯅ ꯊꯥꯗꯨꯅ "ꯁꯅꯥꯊꯦꯝꯕꯤ, ꯀꯔꯤꯒꯤ ꯑꯗꯨꯛ ꯆꯦꯛꯁꯤꯟꯗꯕꯅꯣ? ꯂꯥꯛꯂꯤꯕ ꯃꯤꯁꯤ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃ ꯃꯥꯟꯕ꯭ꯔꯥ, ꯍꯥ"꯫ ꯁꯅꯥꯊꯦꯝꯕꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ "ꯁꯅꯥꯏꯕꯦꯝꯃ, ꯑꯩ ꯁꯣꯏꯈ꯭ꯔꯦ. ꯅꯪꯅ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯉꯥꯛꯄꯤꯒꯗꯕ ꯅꯠꯇꯦ. ꯆꯠꯈ꯭ꯔ ꯆꯠꯂꯣ. ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯊꯔꯛꯄ ꯌꯥꯔꯣꯏ, ꯈꯪꯂꯕ꯭ꯔꯥ"꯫ ꯈꯨꯗꯛꯇꯨꯗ ꯌꯥꯏꯕꯤ ꯂꯩꯃꯅ ꯁꯅꯥꯊꯦꯝꯕꯤꯕꯨ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯅꯥꯊꯦꯝꯕꯤꯁꯨ ꯀꯞꯇꯨꯅ ꯀꯣꯅꯨꯡꯗꯨꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯁꯅꯥꯊꯦꯝꯕꯤꯅ ꯃꯄꯤ ꯇꯥꯅ ꯀꯞꯈꯤꯕꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯄꯨꯔꯦꯜ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯩꯅꯥ ꯐꯥꯎꯔꯝꯃꯤ꯫ "ꯏꯅꯤꯡꯊꯧ, ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ, ꯑꯩ ꯏꯁꯤꯡ ꯑꯅꯧꯕ ꯑꯃꯃꯨꯛ ꯁꯦꯝꯖꯒꯦ"꯫ "ꯌꯥꯔꯦ ꯔꯥꯖꯀꯨꯃꯥꯔꯤ, ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯈ꯭ꯔꯒꯦ"꯫ ꯋꯥꯗꯣ ꯍꯥꯏꯔꯝꯗꯨꯅ ꯅꯤꯡꯊꯧ ꯄꯨꯔꯦꯜꯁꯨ ꯀꯣꯅꯨꯡꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯥꯏꯕꯤ ꯂꯩꯃꯗꯤ ꯊꯋꯥꯏ ꯆꯥꯛꯅ ꯂꯩꯍꯧꯔꯝꯃꯤ ꯅꯤꯡꯊꯧ ꯄꯨꯔꯦꯜꯒꯤ ꯑꯁꯥꯎꯕ ꯃꯥꯟꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯕꯗ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯅꯥꯊꯦꯝꯕꯤ ꯃꯥꯅ ꯂꯩꯍꯦꯛ ꯍꯦꯛꯄ ꯂꯩꯀꯣꯜ ꯑꯗꯨꯗ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ ꯂꯥꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯄꯨꯔꯦꯜꯁꯨ ꯁꯅꯥꯊꯦꯝꯕꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯊꯦꯝꯕꯤ ꯂꯥꯛꯄ ꯎꯕꯗ ꯁꯅꯥꯊꯦꯝꯕꯤ ꯅꯤꯡꯊꯧ ꯄꯨꯔꯦꯜꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯉꯔꯥꯡ ꯊꯦꯡꯅꯈꯤꯕꯗꯒꯤ ꯄꯨꯔꯦꯜꯁꯤ ꯍꯥꯟꯅ ꯅꯤꯡꯊꯧꯅꯤ ꯈꯪꯂꯝꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯈꯪꯂꯕꯅꯤ꯫ ꯁꯅꯥꯊꯦꯝꯕꯤ ꯇꯞꯅ "ꯏꯅꯤꯡꯊꯧꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕꯤꯔꯝꯂꯤꯕꯅꯣ"꯫ "ꯁꯅꯥꯊꯦꯝꯕꯤ, ꯑꯩꯍꯥꯛ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ"꯫ "ꯀꯔꯤ ꯃꯔꯝꯒꯤ ꯑꯩꯍꯥꯛꯄꯨ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯣ ꯏꯅꯤꯡꯊꯧꯅ"꯫ "ꯁꯅꯥꯊꯦꯝꯕꯤ, ꯅꯍꯥꯟ ꯅꯣꯡꯃ ꯅꯪꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯄꯥꯈꯪ ꯑꯣꯏꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ, ꯑꯍꯤꯡ ꯇꯨꯝꯕꯁꯨ ꯌꯥꯗ꯭ꯔꯦ꯫ ꯑꯩꯒꯤ ꯃꯤꯠꯇ ꯁꯅꯥꯊꯦꯝꯕꯤ ꯅꯪꯕꯨ ꯎꯗꯨꯅꯇ ꯂꯩ꯫ ꯑꯩꯍꯥꯛ ꯄꯣꯊꯥꯐꯝ ꯈꯪꯗꯦ, ꯑꯉꯥꯎꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯅꯪꯒꯤ ꯋꯥꯈꯜꯗ꯫ ꯏꯅꯤꯡꯊꯧ, ꯃꯐꯝ ꯑꯁꯤꯗ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯖꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯐꯝꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯈꯤ, ꯑꯗꯨꯕꯨ ꯁꯅꯥꯊꯦꯝꯕꯤ ꯅꯪꯗꯤ ꯅꯣꯡꯃꯇ ꯊꯦꯡꯅꯔꯝꯗꯦ꯫ ꯁꯅꯥꯊꯦꯝꯕꯤ, ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯅꯪꯅ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕꯤꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯤꯡꯃꯤꯟꯅꯁꯤ"꯫ "ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯨ ꯏꯅꯤꯡꯊꯧ? ꯉꯔꯥꯡ ꯈꯛꯇ ꯅꯠꯇ꯭ꯔꯥ ꯃꯆꯥꯏꯕꯦꯝꯃꯕꯨ ꯇꯥꯂꯣꯏ ꯑꯣꯏꯅꯕꯒꯤꯗꯃꯛ ꯌꯦꯡꯕ ꯂꯥꯛꯄꯤꯔꯝꯂꯤꯕ ꯑꯗꯣ"꯫ "ꯃꯗꯨꯗꯤ ꯑꯩꯒꯤ ꯊꯃꯣꯏꯅ
ꯌꯥꯅꯤꯡꯅ ꯂꯥꯛꯈꯤꯕ ꯅꯠꯇꯦ, ꯏꯃꯥꯒꯤ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯅꯨꯄꯤꯗꯤ ꯇꯣꯜꯂꯕꯤ, ꯂꯥꯏꯔꯕꯤ ꯃꯄꯣꯛꯅꯤ꯫ ꯑꯩꯗꯤ ꯃꯤꯅꯥꯏ ꯑꯃꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯑꯩꯅ ꯏꯅꯤꯡꯊꯧꯒꯤ ꯇꯥꯂꯣꯏ ꯀꯔꯝꯅ ꯑꯣꯏꯒꯅꯤ? ꯃꯇꯤꯛ ꯃꯄꯥ ꯆꯠꯆꯗꯦ꯫ ꯏꯅꯤꯡꯊꯧꯅ ꯑꯩꯒꯤ ꯋꯥꯈꯜꯕꯨ ꯈꯟꯕꯤꯒꯅꯨ, ꯀꯥꯎꯊꯣꯛꯄꯤꯌꯨ꯫ ꯋꯥꯗꯣ ꯍꯥꯏꯔꯝꯗꯨꯅ ꯁꯅꯥꯊꯦꯝꯕꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯄꯨꯔꯦꯜ ꯊꯃꯣꯏ ꯇꯅꯤꯛ ꯇꯅꯤꯛ ꯂꯥꯎꯅ ꯁꯣꯟꯖꯍꯧꯏ꯫ ꯁꯅꯥꯊꯦꯝꯕꯤ, ꯅꯪꯒꯤ ꯊꯃꯣꯏꯅꯨꯡꯗ ꯅꯤꯡꯊꯧ ꯑꯩꯕꯨ ꯅꯪꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯅꯤꯡꯊꯧꯄꯨꯔꯦꯜ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯏ꯫ ꯃꯄꯨ ꯃꯍꯥꯛꯅ ꯅꯪꯗꯤ ꯑꯩꯒꯤ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯇꯝꯂꯛꯂꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧꯄꯨꯔꯦꯜꯁꯨ ꯀꯨꯏꯅ ꯄꯟꯊꯥꯗꯨꯅ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯤ꯫ ꯀꯣꯅꯨꯡ ꯍꯦꯛ ꯌꯧꯔꯛꯄꯒ ꯅꯤꯡꯊꯧꯄꯨꯔꯦꯜ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤꯗ ꯔꯥꯖꯀꯨꯃꯥꯔꯤ ꯌꯥꯏꯕꯤ ꯂꯩꯃꯕꯨ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕ ꯄꯥꯝꯗꯦ, ꯌꯥꯏꯕꯤ ꯂꯩꯃꯒꯤ ꯃꯅꯥꯏ ꯁꯅꯥꯊꯦꯝꯕꯤꯕꯨ ꯑꯣꯏꯅ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯋꯥꯗ ꯃꯃꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯊꯣꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯄꯨꯔꯦꯜꯒꯤ ꯑꯄꯣꯛꯄꯤ ꯌꯥꯝꯅ ꯐꯕꯤ ꯃꯃꯥ ꯑꯃꯅꯤ꯫ ꯏꯃꯥꯒꯤ ꯄꯨꯔꯦꯜ, ꯏꯆꯥꯅꯕꯨ ꯄꯥꯝꯂꯕꯗꯤ, ꯅꯨꯡꯁꯤꯔꯕꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯌꯥꯗ꯭ꯔꯕꯁꯨ ꯅꯝꯗꯨꯅ ꯐꯥꯗꯨꯅ ꯄꯨꯔꯛꯎ꯫ ꯏꯃꯥ, ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯒꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯑꯩꯅ ꯂꯩꯃꯔꯦꯟꯕꯤ ꯐꯝꯊꯣꯟ ꯍꯥꯞꯀꯅꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯁꯣꯏꯗꯅ ꯑꯣꯏꯍꯟꯒꯅꯤ꯫ ꯅꯤꯡꯊꯧꯄꯨꯔꯦꯜꯁꯨ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧꯄꯨꯔꯦꯜꯗꯨ ꯉꯟꯇꯥꯅ ꯂꯩꯀꯣꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯂꯩꯀꯣꯜ ꯑꯗꯨ ꯁꯅꯥꯊꯦꯝꯕꯤꯕꯨ ꯂꯥꯛꯄ ꯉꯥꯏꯖꯔꯝꯃꯤ꯫ ꯁꯣꯝꯗ ꯁꯅꯥꯊꯦꯝꯕꯤꯁꯨ ꯄꯨꯛꯅꯤꯡꯗ ꯃꯋꯣꯟ ꯃꯋꯣꯟ ꯈꯟꯗꯨꯅ ꯂꯩꯀꯣꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯑꯩꯅ ꯏꯅꯤꯡꯊꯧꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯕꯁꯨ ꯑꯩꯅ ꯇꯣꯜꯂꯕꯤ ꯑꯣꯏꯔꯨꯕꯅ ꯏꯅꯤꯡꯊꯧꯒ ꯋꯥꯏꯊꯨꯡꯅꯧ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯦ꯫ ꯁꯅꯥꯊꯦꯝꯕꯤ ꯃꯥꯅ ꯂꯩꯀꯣꯜ ꯌꯧꯔꯛꯄꯗ ꯅꯤꯡꯊꯧꯄꯨꯔꯦꯜ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯁꯅꯥꯊꯦꯝꯕꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯀꯦ ꯇꯧꯏ, ꯑꯗꯨꯕꯨ ꯅꯤꯡꯊꯧꯄꯨꯔꯦꯜ ꯃꯍꯥꯛꯅ ꯋꯥ ꯑꯃꯇ ꯉꯥꯡꯗ ꯁꯅꯥꯊꯦꯝꯕꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯈ꯭ꯔꯦ꯫ ꯁꯅꯥꯊꯦꯝꯕꯤ ꯉꯛꯅ ꯏꯅꯤꯡꯊꯧ꯫ ꯅꯤꯡꯊꯧꯄꯨꯔꯦꯜ ꯋꯥ ꯑꯃꯇ ꯍꯥꯏꯗꯅ ꯁꯅꯥꯊꯦꯝꯕꯤꯕꯨ ꯁꯒꯣꯜꯊꯛꯇ ꯀꯥꯈꯠꯍꯟꯗꯨꯅ ꯐꯥꯔꯒ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯅꯥꯊꯦꯝꯕꯤꯁꯨ ꯅꯤꯡꯊꯧꯄꯨꯔꯦꯜꯒꯤ ꯃꯇꯧ ꯑꯗꯨ ꯐꯤꯡꯃꯟꯈꯤꯕꯅ ꯋꯥ ꯑꯃꯇ ꯍꯥꯏꯕ ꯅꯪꯖꯍꯧꯗꯦ꯫ ꯁꯣꯝꯗꯅ ꯌꯥꯏꯕꯤ ꯂꯩꯃꯕꯨ ꯅꯤꯡꯊꯧꯄꯨꯔꯦꯜꯅ ꯄꯥꯝꯕꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ, ꯏꯀꯥꯏꯕꯁꯨ ꯌꯥꯝꯅ ꯏꯀꯥꯏꯖꯔꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯁꯅꯥꯊꯦꯝꯕꯤꯕꯨ ꯅꯤꯡꯊꯧꯄꯨꯔꯦꯜꯅ ꯐꯥꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯁꯨ ꯇꯥꯔꯝꯃꯤ꯫ ꯑꯩꯍꯥꯛꯅꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤ ꯑꯍꯦꯟꯕ ꯄꯥꯝꯕꯤ ꯔꯥꯖꯀꯨꯃꯥꯔꯤꯅꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯌꯥꯔꯦ ꯇꯣꯛꯑꯁꯦ꯫ ꯏꯆꯥꯅ ꯀꯞꯄꯗꯣ ꯏꯃꯥ ꯌꯦꯡꯕ ꯉꯝꯗꯦ꯫ ꯏꯃꯥ, ꯑꯩꯅ ꯇꯧꯔꯨꯕꯅ ꯑꯩꯅ ꯆꯩꯅꯥ ꯐꯪꯖꯕꯅꯤ꯫ ꯑꯩꯅ ꯀꯞꯆꯕꯅꯤ ꯏꯃꯥ, ꯑꯩꯅ ꯀꯞꯆꯕꯅꯤ꯫ ꯌꯥꯏꯕꯤ ꯂꯩꯃ ꯍꯣꯏꯒꯤ ꯀꯣꯅꯨꯡꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯑꯁꯨꯝ ꯃꯨꯠꯊꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯂꯝꯆꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧ ꯀꯅꯥꯝꯇꯅ ꯃꯥꯕꯨ ꯄꯥꯝꯕꯤꯔꯝꯗꯦ꯫ ꯌꯥꯏꯕꯤ ꯂꯩꯃꯗꯨ ꯋꯥꯅ ꯆꯥꯛꯅ ꯂꯦꯜꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯁꯅꯥꯊꯦꯝꯕꯤꯗꯨ ꯂꯩꯃꯔꯦꯟꯕꯤꯒꯤ ꯐꯝꯊꯣꯟ ꯍꯥꯞꯇꯨꯅ ꯀꯣꯅꯨꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯄꯨꯔꯦꯜꯅꯁꯨ ꯁꯅꯥꯊꯦꯝꯕꯤꯕꯨ ꯌꯥꯝ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯍꯥꯟꯅ ꯆꯝꯅ ꯂꯩꯔꯝꯕꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯕꯗꯒꯤ ꯁꯅꯥꯊꯦꯝꯕꯤ ꯃꯥꯒꯤ ꯃꯁꯛꯁꯨ ꯍꯦꯟꯅ ꯐꯖꯊꯣꯛꯂꯝꯃꯤ꯫ ꯁꯅꯥꯊꯦꯝꯕꯤ ꯂꯩꯃꯔꯦꯟꯕꯤ ꯑꯣꯏꯔꯕꯁꯨ ꯃꯥꯒꯤ ꯂꯩ ꯍꯦꯛꯇꯨꯅ ꯅꯥꯆꯣꯝ ꯁꯥꯕ ꯑꯗꯨ ꯂꯦꯞꯆꯔꯝꯗꯦ꯫ ꯃꯥꯅ ꯁꯦꯝꯖꯕ ꯂꯩ ꯅꯥꯆꯣꯝ ꯀꯌꯥꯗꯨ ꯈꯨꯜ ꯑꯗꯨꯗ ꯂꯣꯏꯅ ꯌꯦꯟꯊꯣꯛꯂꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯅꯁꯨ ꯌꯥꯝꯅ ꯄꯥꯝꯅꯔꯝꯃꯤ꯫ ꯁꯅꯥꯊꯦꯝꯕꯤꯕꯨ ꯑꯐꯕ ꯂꯩꯃꯔꯦꯟꯕꯤꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯈꯪꯅꯈꯤꯔꯝꯃꯤ꯫